ngasi numit yung matung pung baroga minute yang khairom taba aduwaida Richter scale da magnitude 7.7 Youna Yuha Hakhre Myanmar Da Meeoi kun Rom Leikhidre United States Geological Survey gi report matung inna Yuha haba adugi aftershock oina magnitude 6.8 Youna amushu Yuha Hakhi adum oinamak haujik fauba tsunami gi warning issue tawkhibagi paudi leitri Myanmar gi Sagaing City dagi awang nongchuk romda kilometer 13 rom chatlaga leiba mafam amagi leimai dagi kilometer 10 rom luba mafam amada epicenter oiraga Yuha Hakhiba adugi safu Thailand fauba phauki haidi thodok aduna maram oiraga Bangkok ki metro amadi rail service khara suspend tawkhre Thailand gi prime minister Petongtan Sinawartrana hiram asiga mari leinana khudaki mifam ama kauduna Bangkok ta emergency lauthokre China gi Yunnan province tasu Yuha haba adugi safu fangki China Earthquake Network Center na piba report amagi matung inna mafam aduda magnitude 7.9 Youna Yuha Hakhi Yuha haba adugi safu Bangladesh ki Chattogram West Bengal gi Kolkata amasung Manipur gi mafam kaya dasu fangki Yuha haba gi thodok aduna tongan balaibak kaya da amang ata kaya thokhan kibagi video footage kaya hojik social media da Paktak nana sandorakpa thengnari Thailand gi Bangkok ta leiba private residence amagi mathakta shaba swimming pool amadagi ising haitharatuna chauna khudong chadaba mayoknakhi amaromda Bangkok ki chatu chakta leiba saba loidriba building amada thabak shuba mioi nimfu humdoi building amad ningkhairakpadagi thorakpa ngamdana leiri hairi amaromda Myanmar da leiba Irrawaddy Turel gi mathakta saba Ariba thong ama tekre amadi yum kaya amang ata thokre Mandalay da Meeoi kaya building ningkhairakpana maram oiraga manungdagi thorakpa yadana leiramba yai hairi masigi mathakta Mandalay gi airport su thodok aduna maram oiraga chauna amang ata thokki Myanmar gi San state ta leiba town gi city da leiba monastery amasu chauna akai atoi thokre hairi hojik faubagi oina Yuha Hakhiba aduna kaya yamna amang ata thokhan khrabagi haibagi chapchaba apunba report ti fangba ngamdri